ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯁꯪꯒꯥꯒꯗꯕ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁ ꯉꯥꯛꯄ ꯕꯤꯗꯤꯑꯦꯐ ꯑꯃ ꯃꯤꯌꯥꯝꯅ ꯌꯣꯠꯆꯩꯅ ꯀꯜꯂꯝꯕꯗꯒꯤ ꯁꯣꯛꯂꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯋꯥꯡꯖꯤꯡ ꯇꯦꯛꯆꯝ ꯂꯩꯀꯥꯏꯗ ꯁꯪꯒꯥꯒꯗꯕ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁ ꯊꯨꯒꯥꯏꯅꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯗꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯨꯕ ꯕꯤꯗꯤꯑꯦꯐꯀꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯌꯣꯠꯆꯩꯅ ꯃꯀꯣꯛꯇ ꯀꯟꯊꯔꯝꯕꯗꯒꯤ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯀꯠꯅꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯃꯈꯥꯏꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯒ ꯕꯤꯗꯤꯑꯦꯐ ꯄꯥꯔꯁꯣꯅꯦꯜ ꯃꯔꯤꯒ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯆꯪꯁꯤꯜꯂꯛꯈꯤ ꯃꯗꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯍꯥꯛꯄꯨ ꯌꯣꯠꯆꯩꯅ ꯀꯟꯊꯔꯛꯈꯤꯕꯅꯤ ꯐꯤꯚꯝ ꯂꯨꯅ ꯁꯣꯛꯂꯕ ꯕꯤꯗꯤꯑꯦꯐ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯔꯣꯃꯦꯁ ꯀꯧꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯏꯝꯐꯥꯜꯒꯤ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯀꯠꯅꯔꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯅꯕ ꯁꯥꯗꯨꯅ ꯊꯝꯕ ꯐꯝꯕꯥꯛ ꯑꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯇꯥꯛꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯤꯑꯦꯝꯒꯤ ꯈꯣꯡꯆꯠ ꯊꯤꯡꯕ ꯀꯥꯡꯕꯨꯗ ꯄꯨꯂꯤꯁꯅ ꯀꯥꯞꯄꯗ ꯈꯣꯡꯖꯪꯂꯣꯏ ꯑꯃ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯅꯨꯡꯗ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁ ꯁꯪꯒꯥꯕꯤꯒꯅꯣ ꯍꯥꯏꯅ ꯉꯔꯥꯡꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁ ꯁꯪꯒꯥꯈ꯭ꯔꯦ ꯁꯪꯒꯥꯔꯤꯉꯩꯒꯤ ꯆꯩꯔꯛꯇꯨꯗ ꯊꯨꯝꯖꯤꯜꯂꯛꯈꯤꯕ ꯃꯤꯌꯥꯝ ꯇꯟꯈꯥꯏꯅꯕ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯈꯣꯡꯖꯪꯂꯣꯏ ꯑꯃ ꯃꯕꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯄꯨꯂꯤꯁꯅ ꯀꯥꯞꯄꯗ ꯅꯣꯡꯃꯩ ꯃꯔꯨ 2 ꯄꯥꯟꯗꯨꯅ ꯁꯣꯛꯂꯕ ꯈꯣꯡꯖꯪꯂꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯦꯂꯥꯡꯕꯝ ꯅꯟꯗꯕꯤꯔ ꯑꯦꯂꯥꯏꯁ ꯕꯥꯏ ꯆꯍꯤ 38ꯅꯤ ꯃꯍꯥꯛ ꯍꯩꯔꯧ ꯄꯥꯔꯠ 2 ꯕꯖꯥꯔ ꯃꯅꯤꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯁꯅꯥꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯤ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯊꯧꯕꯥꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯕꯣꯏꯀꯣꯠ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯀꯌꯥꯃꯔꯨꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯇꯧꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈꯤ ꯊꯧꯕꯥꯜꯒꯤ ꯀꯤꯌꯥꯝ ꯁꯤꯐꯥꯏ ꯃꯄꯥ ꯊꯧꯕꯥꯜ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯈꯤ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯊꯤꯡꯂꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯂꯩꯕ ꯎꯈꯤ ꯃꯈꯣꯏ ꯇꯨꯄꯛ ꯇꯥꯁꯤꯟꯅꯔꯒ ꯗꯨꯀꯥꯟꯒꯤ ꯃꯔꯨꯝꯗ ꯐꯝꯕ ꯎꯈꯤ ꯂꯝꯕꯤ ꯊꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯏꯝꯐꯥꯜꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯈꯣꯡꯖꯣꯝꯒꯤ ꯐꯨꯟꯗ꯭ꯔꯩꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯦꯝꯞꯇ ꯊꯨꯡꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯁꯀꯣꯔꯠ ꯄꯥꯔꯇꯤ ꯑꯗꯨꯅ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯊꯧꯕꯥꯜ ꯂꯣꯝꯗ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯃꯌꯥꯏ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯂꯒ ꯈꯣꯡꯖꯣꯝꯗ ꯐꯥꯎꯖꯤꯜꯂꯛꯈꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯇꯣꯡꯂꯕꯣꯏ ꯈꯟꯗꯨꯅ ꯈꯣꯡꯖꯣꯝꯗꯁꯨ ꯃꯤꯌꯥꯝꯅ ꯅꯨꯡꯅ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯅꯈꯤ ꯑꯗꯨꯕꯨ ꯊꯨꯅ ꯌꯥꯡꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝ ꯊꯧꯖꯤꯜꯂꯛꯇꯨꯅ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥꯃꯔꯨꯝ ꯀꯥꯞꯇꯨꯅ ꯇꯥꯟꯈꯥꯏꯈꯤ ꯇꯨꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯍꯥꯛꯀꯤ ꯏꯁꯀꯣꯔꯠ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯒ ꯋꯥꯡꯖꯤꯡ ꯇꯦꯛꯆꯝ ꯂꯩꯀꯥꯏꯗ ꯅꯧꯅ ꯁꯥꯈꯤꯕ ꯚꯤꯗꯤꯑꯣ ꯑꯣꯐꯤꯁ ꯁꯪꯒꯥꯕ ꯌꯥꯎꯈꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯀꯌꯥꯃꯔꯨꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ MLA TH ꯔꯥꯙꯦꯁ꯭ꯌꯥꯝ ꯄꯥꯎꯅꯝ ꯕ꯭ꯔꯣꯖꯦꯟ ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣ BJP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ A ꯁꯔꯗꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯋꯥꯡꯖꯤꯡꯂꯣꯝꯗꯒꯤ ꯂꯧꯕꯨꯛ ꯐꯥꯎꯔꯒ ꯊꯨꯝꯖꯤꯟꯅꯔꯛꯈꯤ ꯄꯨꯂꯤꯁꯅ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯀꯌꯥꯃꯔꯨꯝ ꯀꯥꯞꯂꯕ ꯐꯥꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯍꯜꯂꯨ ꯌꯥꯈꯤꯗꯦ ꯅꯥꯎꯔꯤ ꯄꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯛꯈꯤ ꯇꯨꯡꯗ ꯄꯨꯂꯤꯁꯅ ꯂꯥꯏꯞ ꯔꯥꯎꯟ ꯈꯔ ꯀꯥꯞꯄꯗ ꯃꯤꯑꯣꯏ ꯑꯃ ꯄꯥꯜꯂꯒ ꯁꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯇꯤ ꯈꯨꯂꯦꯟꯗ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯅꯍꯥꯁꯤꯡ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗꯒꯤ ꯅꯣꯡꯃꯩ ꯌꯥꯎꯅꯔꯛꯈ꯭ꯔꯦ ꯅꯣꯡꯃꯩ ꯄꯥꯏꯕ ꯄꯨꯂꯤꯁꯁꯤꯡ ꯂꯣꯠꯈ꯭ꯔꯦ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯇꯥꯡꯈꯨꯜ ꯃꯤꯆꯝ ꯑꯅꯤ ꯑꯦꯝꯕꯨꯁ ꯇꯧꯔꯒ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ UNCꯅ ꯂꯥꯎꯊꯣꯛꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯍꯧꯈ꯭ꯔꯦ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯠꯊꯔꯤꯕ ꯁꯠꯗꯥꯎꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯇꯤ ꯈꯨꯂꯦꯟꯗ ꯅꯥꯒꯥꯒꯤ ꯚꯣꯂꯟꯇꯤꯌꯔ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯕꯒꯤ ꯊꯕꯛ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯠꯊꯈꯤ ꯃꯈꯣꯏꯅ ꯁꯠꯗꯥꯎꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯨꯀꯤꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯀꯨꯀꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯁꯠꯗꯥꯎꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯨꯛꯅꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥꯃꯔꯨꯝ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ ꯄꯨꯂꯤꯁꯅ ꯅꯥꯀꯜ ꯑꯅꯤ ꯑꯗꯨ ꯈꯥꯝꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯈꯥꯝꯕ ꯌꯥꯈꯤꯗꯦ ꯃꯈꯣꯏ ꯃꯁꯦꯜ ꯐꯨꯅꯔꯛꯈꯤ ꯑꯃꯁꯨꯡ ꯅꯨꯡ ꯄꯥꯏꯗꯨꯅ ꯊꯥꯅꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯗꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯊꯣꯔꯛꯈꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨ ꯆꯦꯟꯈ꯭ꯔꯒ ꯃꯐꯝ ꯆꯥꯕꯗ ꯂꯣꯠꯂꯒ ꯂꯩꯕ ꯎꯈꯤ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯑꯇꯩ ꯃꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯆꯥꯟꯗꯦꯜ ꯆꯠꯄꯒꯤ ꯂꯝꯕꯤ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯗ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯀ꯭ꯔꯝ ꯆꯨꯊꯦꯛꯇ ꯂꯩꯕ ꯆꯅꯨꯔꯥꯖꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯂꯨꯞꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ
Mihat aduda senaribasing pau haiba demand tauraduna ngasi khongman okram sutekta lambi tingzinduna masing yamlupa nupi amasung nupasing wakat mipam phamkhre wakat mipam adu laringthau nauti khong harausang community hall dasu sathaki isagi lam miyam ngak sena batawrang lakulagani FNCC Naga singna namna khundaba ti khulen sangaubung area da ngasi Kuki terrorist singna security forces amadi khulai paijadaba protesters singda nomai kapsil kebagi thawung adu akan mamawung da condemn tawi haina Foothills Naga Coordination Committee FNCC ge information and publicity na thadropa serol amana phongdorakli serol asina hai United Naga Council ge banner makhada ing tapa maungda democracy ki phangpham thokpa sing tanbagi khongjang satpada nongmai kapsalapagi thawung adu taraina laude Naga Puruk ki mayokta atamnana sainaba thawung adugi matangda FNCC na tumina yengduna leithok laroi kumza 2023 ge May 3 dagi hauna Naga gi khungang singda ka henba thawung sataduna lakle khwaidagi ikon kona thokiba thawdo asina lamdam masida leiriba miyamgi ingtapa phibam ka henbaga lorena misa miyamda mipaiba po alle Hawjikti FNCC na tawdoksing asi yengduna leithopagi mahutta isagi lam amasung miyam nga senabagi matangda matik saba thawrang lakulagani hairi Chief Minister yauna lawmakers sing Khongjom degi tharom saruk yaba kokomina Chenkhre Khongjom degi tharomda Chief Minister sing BJP gi MLA sing amadi BJP gi lusing basing saruk yaba thingle haina Coordinating Committee on Manipur Integrity kokomina phongdorakle Kokomi Women's Wing ge convener W Luang Leimana Paumising the High Kumza 2023 ge May 3 dagi Kuki narco terrorist singna Maite singa matakta atamnana landarapagi thawung sahi ahom mapung parak labasu Kuki narco terrorist ke lan ase loisenbagi mahutta Naga singbo amuk konsilan abo honariba thawung asina kudong tiningai oiba lan ama oirakpa yabagi phibamda lakle India government na Kuki narco terrorist sing laksenduna Lal loisena bo honabagi mahutta Naga singbasu lan asida yawana bo honarakliba ase Manipur da khunda minariba yalomi purup segi marakta loiba nairaroi daba hana sunabagi lan ama thoanabagi khujal tawrani haiba ipongpongle mahana hai Kuki narco terrorist singna mapangal kaliba mathauna leiriba amadi kulagi awatpa leitriba ase maitei phawba thengnaba ngamloidaba makoina Naga gasu amo hanaba hauduna Lan asige anisuba front ama hangdoktuna maite amade Naga animaka matam amatada lan taunana ba honorliba asida makogi maningda kana leibagino haibase ten yotharaga khanta haudrabade aikoi punuma mutkibana halagane India government na proxy forces naraga satarliba proxy war asige pandamde Manipur bo maseta na thugairaga yellow purup sing pumut mutatna bagi pandamdani Kuki narco terrorist ki lan ase proxy war oiba maramna Masibu lusinabagi amatangai balambidi Manipur miyam ge apunba pangalna BJP government ke political injustice ase malangi miyam da khanganaba democratic oiba maungda khongjang sasan mane khongjang asigi saru ama oina Kuki narco terrorist sengbo laksendana miyam ge punsi amadi lantongan abo honabagi mahutta masa masagi atongba amadi famkhaki khalaga Delhi gi aka yengduna thabak toriba langa amadi Masibu sagwaliba MLA sing asigi matakta ihau sanction mane Manipur government na irai laina tawba ngamba Kuki singa tainabada leiba kudong tiningai oiba maitei kul kuzo ama fawba phadaba asi phawba ningthina nga senduna thamdriba Kuki sina maitei simbo haningba matamda khaiduna haliba ase mareipa kunai gi interest yenglaga thabak tawbagi mahutta Delhi gi yenglaga thabak tawbanani haike